ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯉꯩꯁꯦ ꯀꯔꯝꯕ ꯅꯨꯄꯥ ꯄꯥꯝꯃꯤ ꯈꯪꯉꯕ? ꯑꯩ ꯍꯥꯏꯕꯤꯒꯦꯕ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯉꯩꯁꯦ ꯊꯕꯛ ꯁꯨꯡꯗꯅꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯉꯩꯁꯦ. ꯑꯌꯥꯝꯕꯅ 100%ꯒꯤ ꯃꯅꯨꯡꯗ 98 or 99% ꯉꯩꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯣꯏꯌꯦꯕ. ꯑꯗꯨꯅ ꯀꯔꯝꯕ ꯅꯨꯄꯥꯁꯤ ꯃꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯕꯕꯨ ꯃꯔꯝ ꯃꯊꯨꯝ ꯄꯥꯏꯕ, ꯒꯥꯔꯤ ꯍꯦꯛꯇ ꯊꯧꯔꯕ, ꯄꯩꯁꯥ ꯍꯦꯛꯇ ꯄꯥꯏꯔꯕ, ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯈꯣꯏꯅ ꯄꯥꯝꯃꯦꯕ. ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ 1% or 1.5ꯇ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯉꯩꯁꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯟꯒꯦ ꯍꯥꯏꯕꯕꯨ ꯅꯨꯄꯥꯉꯩꯗꯒꯤ ꯗꯤꯄꯦꯟ ꯇꯧꯕꯁꯦ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯝꯗꯦꯕ. ꯑꯗꯨꯅ 98 or 99%ꯗ ꯂꯩꯔꯤꯕ ꯅꯨꯄꯤꯉꯩꯁꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯟꯒꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ, ꯃꯈꯣꯏꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯈꯨꯠꯇ ꯍꯥꯞꯄꯒ ꯄꯤꯖꯕ, ꯑꯗꯨꯝꯕ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯩꯕꯤꯕ, ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯄꯥꯝꯃꯦꯕ. ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯌꯦꯡꯕꯤꯌꯨ, ꯀꯔꯝꯕ ꯃꯧ, ꯀꯔꯝꯕ ꯃꯈꯜ ꯃꯈꯜꯒꯤ ꯃꯧ ꯊꯦꯡꯅꯕꯤꯕꯒꯦ ꯍꯥꯏꯕꯗꯣ. ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ. ꯋꯥꯔꯤꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯌꯔ ꯑꯃꯁꯨꯡ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ.